Nupi Tabakazi, Nupana Loito, Loit Muchilla, Nupiwani, Nana, Hanga Pusieva. Nanga Tagaliva videos in Zikana, Zika in Ona, Hangeko. Video number. Good morning, ma'am. Nasi numit. Nangai di Mahut dum charge, Mahut sakponeba. Along a city, Nushaya go in Takena is the high never is Yauni, I'm Sinlo. I think see video horror game, I'm putting minutes. Movie, you do need to see and Jungo. Shouldn't we have to? Ma'am was it Mwangi video shot Carado? I get iPhone today number iPhone 7 to get tonight. Phone jet blogging to with the Dumkane blogging to Uganda phone to get over the camera no below with blogging to get the camera no woman live with the Carta Brana Hungry pushing though. Issue their car the phone they don't has a Toby made them shing when Kuzikani phone a camera for 2 minutes ago. Aduna, from Sagina middle phone de audio quality, Tangshan and Yagana Shumba phone the Sudum Happy Avenue, Shumba Hugi mics. Chumba Mahapaga Chumba Mahapaga dum yabane the Fuzik a Tabam Satune gas key booking over receipt to museum and no idea. Mummy Pong learning. Mazikan a hinge, Hore have my hingdom the video. A hinge the man and law lady never. I do the kind of sit padre. Anyways, the Makata video, Yagi, Matakang Sagi, Yen Mochu, Kenum do have a movie type to have smaggy skin color, black or banyendo. I don't see Tombe, Tonga day, Mam Pamuna Tombugi step recipe hapo have though. I chapter and see have no one as a the tier 3. Put Padoina, original lack and pull up like Napaki down. Lactry. Music games as a Tormina, she came rather than money, Aduga, she led a colon Ishai colon Pajagiba, do sanitizer, poor Chakiba, she's the best music in Matamzadi. Marks of 3, marks of Pani. Pampatalu go, mid pang as a kapunganuko. Bye bye. I table. I'm looking at them child here. Come on, whom did you? Bema Angang to Mamika Pangho when you go. Hold the got Mamika Pangho whenever, hold the out dream never. Max okay. Tongdorova. Okay. Yeah, nothing. I hung to in a short TV. What he did upon in a much parlor. Verani Gary is so palatana, a shag a letter of me. I don't like guest to be able to come in at more than a shimmer. I think family does you. Yam, she was jump the well to Madame. Mark of Buggy, I know Poganda to over here. Mark, I know super up when on and Nuki Jungle. Don't blurt at the lady near you. Yam dangerous limit. I don't see solution of labor. I know Upoganda Swina, not only the sign Tambay, she's a sign check at Logo. I do an optina, Smina Kitan Kang Taraga, Upova, Swina, Aditadi, Lechinta Kakapaze, Kakalo. Try to him give him. System di ampo system itu sudah itu ada lo deh, sanitizer le deh, kalau pergi customer lagi details ikon le deh.
ꯑꯩꯅ ꯍꯥꯏꯕꯗꯣ ꯂꯩꯆꯤꯟ ꯑꯝꯇ ꯀꯥꯈꯠꯇ꯭ꯔꯤꯖꯣꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤꯀꯣ ꯕꯨꯀꯤꯡ ꯇꯧꯕꯁꯦ ꯌꯥꯝꯅ ꯂꯥꯏꯍꯜꯂꯦ ꯕꯨꯀꯤꯡ ꯇꯧꯕ ꯒ꯭ꯌꯥꯁ ꯂꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯌꯨꯒ ꯂꯦꯞꯅꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯕꯨꯀꯤꯡꯁꯨ ꯃꯣꯏꯅ ꯒ꯭ꯌꯥꯁ ꯄꯤꯔꯝꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯦ ꯑꯗꯨꯅ ꯌꯥꯝ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯅ ꯍꯦꯟꯅ ꯂꯥꯏꯔꯦ ꯀꯣꯔꯣꯅꯥꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯁꯤꯒꯨꯝꯕ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯃꯌꯥꯝ ꯑꯃ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯦ ꯀꯣꯏꯂꯥꯁ ꯕꯣꯠ ꯁꯥꯏꯠ ꯀꯣꯏꯂꯥꯁ ꯐꯖꯅ ꯊꯥꯜꯂꯦ ꯉꯍꯥꯟꯈꯩ ꯑꯗꯨꯝ ꯊꯧꯔꯤꯅꯦꯕ ꯑꯗꯣ ꯅꯣꯇꯤꯁ ꯇꯧꯗ ꯍꯧꯖꯤꯛꯇ ꯇꯧꯕ ꯀꯥꯟꯗ ꯀꯣꯏꯂꯥꯁ ꯌꯥꯝ ꯅꯥꯟꯅ ꯊꯥꯜꯂꯦ ꯃꯌꯥꯝ ꯁꯤ ꯂꯝꯕꯤꯁꯦ ꯊꯦꯡꯛ ꯌꯨ ꯂꯝꯕꯤ ꯊꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯃꯝꯃꯤꯗ ꯑꯍꯤꯡꯗꯤ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯌꯦꯡꯉꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯩꯖꯣ ꯇꯨꯝꯃꯣ ꯌꯦꯟ ꯊꯣꯡꯕꯗꯣ ꯑꯃꯨꯛ ꯌꯦꯡꯉꯨꯁꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯇ꯭ꯔꯥ ꯉꯁꯥꯏꯗꯒꯤ ꯌꯦꯟꯗꯣ ꯄꯥꯎꯅ ꯊꯣꯡ ꯅꯪ ꯂꯣꯏ ꯊꯣꯡꯉꯕ ꯑꯩꯅ ꯊꯣꯡꯉꯦ ꯑꯣ ꯉꯁꯤ ꯅꯪ ꯊꯣꯡ ꯃꯍꯥꯎ ꯌꯦꯡ ꯇꯥꯔꯅꯤꯅꯦ ꯀꯥꯡꯈꯟ ꯈꯟꯕꯅꯤ ꯀꯥꯡ ꯆꯤꯛꯇꯦꯗ ꯑꯗꯨꯒ ꯁꯤꯁꯦ ꯐꯣꯟ ꯂꯩꯔꯛꯄꯗꯒꯤ ꯗꯤꯁꯄ꯭ꯂꯦ ꯄꯤꯛꯆꯔ ꯁꯤꯟꯗ꯭ꯔꯤꯕꯅꯦꯕ ꯍꯟꯗꯛꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯤꯗꯩ ꯀꯥꯞꯄꯗꯨꯅ ꯁꯤꯜꯂꯤꯅꯤ ꯐꯖꯅ ꯁꯥꯏꯖꯤꯜꯂꯦ ꯂꯩ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯄꯥꯎꯅ ꯊꯣꯡꯕꯒꯤ ꯍꯥꯞꯄꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯉꯁꯤ ꯍꯥꯞꯄꯔꯣꯏꯒꯦ ꯉꯁꯤ ꯆꯤꯡꯂꯦꯝꯕꯤꯅ ꯑꯣꯏꯅ ꯊꯣꯡꯉꯦ ꯍꯥꯏꯔꯦ ꯑꯗꯨꯅ ꯃꯊꯪ ꯄꯥꯎꯅ ꯊꯣꯡꯕ ꯀꯥꯟꯗ ꯍꯥꯞꯄꯒꯦ ꯆꯤꯡꯂꯦꯝꯕꯤꯅ ꯊꯣꯡꯕꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦꯕ ꯑꯗꯣ ꯄꯥꯎꯡꯒꯤꯅ ꯑꯃꯨꯛ ꯃꯍꯥꯎꯁꯦ ꯈꯔ ꯇꯣꯡꯉꯥꯜꯂꯦ ꯁ꯭ꯄꯦஷꯦꯜ ꯑꯣꯏꯕ ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯃꯌꯥꯝ Q&A ꯑꯩꯅ ꯇꯧꯒꯦꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯩ ꯔꯤꯄ꯭ꯂꯥꯏꯁꯦ ꯄꯨꯂꯞ ꯍꯟꯕ ꯉꯝꯗ꯭ꯔꯦ ꯃꯇꯦꯛ ꯑꯃ ꯑꯩ ꯉꯁꯤ ꯃꯇꯥꯡꯁꯤꯗ ꯍꯟꯖꯔꯝꯃꯒꯦ ꯉꯁꯥꯏꯒꯤ ꯈꯦꯠꯅꯕꯁꯦ ꯑꯉꯥꯡ ꯂꯩꯔꯀꯥꯟ ꯂꯨꯍꯣꯡꯉꯀꯥꯟ ꯈꯦꯠꯅꯕꯁꯦ ꯌꯥꯝ ꯈꯦꯠꯅꯩ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯑꯜꯔꯦꯗꯤ ꯂꯩꯔꯝꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯂꯩꯔꯝꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯗꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯝ ꯄꯨꯕ ꯃꯤꯁꯨ ꯂꯩ ꯌꯥꯝ ꯄꯨꯗꯕ ꯃꯤꯁꯨ ꯂꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅꯅ ꯄꯤꯔꯝꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯁꯤꯗꯒꯤ ꯃꯌꯥꯝ ꯑꯃ ꯍꯦꯟꯀꯠꯂꯦꯕ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯦꯟꯀꯠꯄꯗꯨꯒꯤ ꯈꯦꯠꯅꯕꯗꯨꯃ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯍꯤꯡ ꯇꯨꯝꯕ ꯐꯪꯗꯕꯒꯤ ꯈꯦꯠꯅꯕꯁꯦ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯍꯥꯏꯔꯒꯗꯤꯀꯣ ꯑꯍꯤꯡꯗ ꯇꯨꯝꯕ ꯐꯖꯅ ꯐꯪꯗꯕꯁꯦ ꯑꯩꯗꯤ ꯇꯨꯝꯕꯁꯦ ꯄꯨꯡ 7 to 9 ꯑꯋꯥꯔꯁꯦ ꯑꯩ ꯑꯗꯨꯝ ꯇꯨꯝꯕ ꯄꯥꯝꯖꯕꯅꯦꯕ ꯑꯗꯨ ꯇꯨꯝꯗ꯭ꯔꯒꯗꯤ ꯀꯣꯛ ꯆꯤꯛꯄ ꯀꯣꯛ ꯉꯥꯎꯕꯁꯦ ꯍꯦꯛꯇ ꯇꯧꯋꯦꯕ ꯑꯗꯨ ꯍꯧꯖꯤꯛꯀꯥꯟꯗꯤꯀꯣ 2 ꯑꯋꯥꯔꯁ ꯈꯛꯇꯪ ꯇꯨꯝꯃꯒ ꯑꯩ ꯑꯣꯐꯤꯁ ꯆꯠꯄꯐꯥꯎ ꯌꯥꯎꯋꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤꯒꯤꯁꯤꯃꯗꯤ ꯐꯖꯅ ꯈꯦꯠꯅꯔꯦ ꯃꯨꯏꯌꯦꯕ ꯃꯨꯕꯅꯦ ꯑꯗꯨꯅ ꯁ꯭ꯀꯤꯟꯗꯩ ꯀꯩꯗꯩ ꯂꯣꯏ ꯃꯨꯕꯅꯦ ꯂꯣꯏꯔꯕꯣ ꯃꯄꯨꯅ ꯌꯥꯝ ꯀꯤꯖꯩꯌꯦ ꯃꯔꯤꯅꯦ ꯃꯆꯨꯗꯤ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯒ ꯌꯦꯟꯒꯤ ꯁ꯭ꯀꯤꯟꯁꯦ ꯃꯨꯏꯌꯦꯕ ꯑꯅꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯆꯥꯒꯦ ꯂꯥꯏ ꯍꯥꯏꯅꯣ ꯂꯣꯏ ꯃꯨꯏ ꯍꯥꯏꯕ Black chicken ꯈꯨꯃꯨꯁꯦ ꯌꯦꯡꯉꯣ ꯃꯩꯇꯥꯟꯒ ꯃꯥꯟꯗ꯭ꯔꯣ ꯑꯩ ꯆꯥꯒꯦ ꯑꯩꯗꯤ ꯃꯍꯤ ꯉꯥꯛ ꯍꯥꯞꯄꯛꯎꯀꯣ ꯑꯩ ꯃꯇꯣꯡ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯅꯍꯥꯟꯗꯩ ꯆꯥꯈꯠꯂꯛꯄꯗꯩ ꯇꯨꯝꯗ꯭ꯔꯦ ꯃꯍꯤꯁꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯄꯥꯎꯅ ꯊꯣꯡꯕꯅꯗꯤ ꯑꯗꯨꯝ ꯍꯦꯟꯗꯕ ꯊꯥꯎ ꯌꯥꯝ ꯆꯥꯕꯩ ꯄꯨꯛꯁꯦ ꯀꯞꯄꯦꯗꯅ ꯁꯤ ꯑꯝꯇ ꯊꯛꯆꯤꯟꯒꯦ ꯁꯦꯝꯕꯤꯗꯧꯔꯤ ꯂꯣꯏꯁꯤꯟꯈꯤꯒꯦ ꯊꯥꯎ ꯌꯥꯝ ꯆꯥꯕꯁꯤ ꯕꯦꯔꯥꯅꯤ ꯑꯗꯨꯕꯨ ꯁꯤ ꯊꯛꯆꯟꯈ꯭ꯔꯕꯅꯤ ꯍꯣꯔꯦꯟ ꯑꯣꯐꯤꯁ ꯂꯣꯏꯕꯒꯤꯗꯤ ꯉꯁꯤꯒꯤ ꯌꯥꯔꯅꯤ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯌꯨꯝ ꯍꯟꯗꯣꯔꯦ ꯑꯗꯨꯒ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤꯗꯤ ꯅꯣꯡꯃꯒꯤ ꯗꯥꯎꯅꯤ ꯊꯕꯛꯀꯤꯁꯤꯗꯤ ꯉꯟꯅ ꯑꯗꯨꯝ ꯂꯣꯏꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯦꯡꯕ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯏꯪꯊꯝꯊꯥ ꯅꯨꯃꯤꯠꯇ ꯁꯨꯃꯥꯏꯅ ꯊꯦꯡꯕꯁꯤꯗꯤ ꯈꯨꯏꯪ ꯑꯃꯅꯦꯕ ꯌꯥꯗ꯭ꯔꯦ ꯌꯨꯝ ꯌꯧꯔꯦ ꯇꯩꯖꯣ ꯏꯆꯟ ꯅꯨꯄꯤꯁꯨ ꯇꯩꯖꯣ ꯍꯧꯒꯠꯂ ꯂꯩꯔꯝꯕ ꯌꯥꯝ ꯐꯩ ꯅꯪ ꯈꯪꯕ ꯍꯧꯖꯤꯛꯇꯩ ꯇꯨꯝꯃꯨꯅꯨ ꯑꯍꯤꯡ ꯑꯣꯏꯅ ꯇꯨꯝꯃꯨ ꯃꯨꯟꯅ ꯌꯦꯡꯖꯣ ꯀꯩ ꯌꯦꯡꯉꯤꯅꯣ ꯑꯝꯇ ꯅꯣꯛꯂꯛꯑꯣꯗꯅ ꯆꯤꯡꯈꯤꯡꯉꯝꯕꯤ ꯅꯣꯛꯂꯛꯑꯣꯗꯅ ꯑꯝꯇ ꯅꯣꯛꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯕꯥꯏ ꯕꯥꯏ ꯑꯝꯇ ꯄꯨꯟꯖꯒꯦ ꯂꯥꯎ ꯌꯥꯗꯦ ꯑꯝꯇ ꯄꯨꯟꯖꯒꯦ ꯂꯥꯎ ꯆꯠꯆꯕꯤ ꯑꯝꯇ ꯄꯨꯟꯖꯒꯦ ꯂꯥꯎ ꯅꯪꯗꯤ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯒꯜꯂꯤꯀꯣ ꯄꯄꯥꯒ ꯈꯦꯠꯅꯩꯀꯣ ꯄꯄꯥꯗꯤ ꯖꯦꯀꯦꯠꯁꯦ ꯖꯦꯀꯦꯠ 3ꯅꯦ ꯄꯄꯥꯅ ꯂꯤꯠꯂꯤꯁꯦ ꯎꯕ꯭ꯔꯣ ꯁꯤꯗ ꯎꯕ꯭ꯔꯣ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯊꯛꯈꯤꯕ ORSꯀꯤ ꯁꯦꯆꯦꯠꯇꯣ ꯑꯗꯨ ꯌꯥꯝ ꯀꯥꯟꯅꯩ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯀꯩꯀꯥ ꯀꯩꯝ ꯇꯧꯔꯛꯇ꯭ꯔꯦ ꯌꯦꯟ ꯊꯣꯡꯕꯗꯣ ꯑꯃꯨꯛꯀ ꯆꯥꯕ ꯌꯥꯔꯛꯀꯗꯕ ꯃꯥꯜꯂꯦ ꯃꯤꯡꯖꯦꯟꯒ ꯌꯦꯡꯊꯤꯁꯤꯗꯤ ꯃꯥ ꯁꯨꯃꯥꯏꯅ ꯑꯣꯐꯤꯁ ꯋꯥꯅ ꯍꯜꯂꯒꯀꯣ
ꯆꯥ ꯊꯛꯄꯩ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ very nice ꯆꯥ ꯍꯥꯎꯕ꯭ꯔꯣ ꯊꯛꯇꯔꯤ ꯊꯛꯄꯤꯔꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯊꯣꯛꯑꯁꯤ ꯆꯥꯛ ꯉꯁꯤ ꯑꯩꯅ ꯊꯣꯡꯊꯣꯛꯀꯦ ꯇꯧꯔꯤꯁꯤꯅꯀꯣ ꯍꯦꯟꯖꯥꯡ ꯍꯥꯏꯗꯤ ꯂꯩꯔꯦ ꯆꯥꯛꯇꯨꯗꯪ ꯀꯥꯝꯊꯣꯛꯑꯒ ꯂꯣꯏꯔꯦꯕ ꯑꯗꯨꯅ ꯐꯠ ꯂꯥꯎꯅ ꯊꯣꯡꯊꯣꯛꯈꯤꯒꯦ ꯍꯟꯗꯛꯁꯦ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯩꯔꯥ ꯈꯪꯗꯦꯕꯀꯣ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯃꯈꯟ ꯃꯈꯟ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯉꯁꯤꯁꯦ ꯑꯁꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯧꯕ ꯄꯣꯠꯇꯤ ꯅꯠꯇꯦꯕ ꯉꯁꯤꯁꯦ ꯑꯩꯅ ꯁꯤ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯛꯄꯁꯤꯗ ꯑꯩꯁꯦ ꯑꯕꯦꯝꯃ ꯀꯞꯄꯁꯦ ꯇꯥꯏꯌꯦꯕ ꯃꯈꯥꯗꯀꯣ ꯑꯗꯣ ꯑꯕꯦꯝꯃꯁꯦ ꯉꯁꯥꯏꯗꯒꯤ ꯕꯦꯝꯕꯦꯝꯒ ꯑꯩ ꯕꯦꯇꯔ ꯍꯥꯐꯀꯅ ꯃꯈꯣꯏꯅ ꯁꯦꯟꯅꯔꯤꯅꯦꯕ ꯑꯗꯣ ꯉꯍꯥꯟꯈꯩꯗꯤ ꯑꯩꯅ ꯁꯦꯟꯅꯗꯣꯏꯅꯦꯕ ꯑꯕꯦꯝꯃꯁꯦ ꯑꯩꯒꯤ ꯕꯦꯇꯔ ꯍꯥꯐꯅ ꯀꯣꯟ ꯐꯦꯡꯕ ꯈꯣꯠꯄ ꯇꯧꯔꯤꯉꯩꯗꯀꯣ ꯑꯗꯨꯒ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯒ ꯀꯨꯝꯊꯔꯛꯑꯀꯥꯟꯗ ꯑꯩꯅ ꯑꯉꯥꯡꯁꯦ ꯃꯉꯣꯟꯗ ꯁꯤꯟꯅꯗꯣꯏꯅꯦꯕ ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯑꯉꯥꯡ ꯂꯧꯔꯕꯅꯤ ꯋꯥꯔꯕꯅꯤꯅꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯀꯣꯟ ꯐꯦꯡꯀꯥꯟꯁꯤꯗ ꯑꯩꯅ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯃ ꯂꯥꯛꯑꯦꯅ ꯉꯁꯥꯏ ꯍꯥꯏꯗꯣ ꯀꯣꯟ ꯐꯦꯡꯕꯁꯦ ꯋꯥꯏꯅꯦꯕ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯣꯏ ꯇꯧ ꯂꯣꯏꯔꯀꯥꯟꯗ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯀꯣꯟ ꯐꯦꯡꯉꯒ ꯀꯨꯝꯊꯔꯛꯇꯣꯏꯅꯦꯕ ꯋꯥꯅ ꯀꯨꯝꯊꯔꯛꯇꯣꯏꯅꯦꯕ ꯑꯗꯣ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯑꯉꯥꯡ ꯂꯧꯔꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯈꯜꯂꯤꯅꯦ ꯅꯨꯄꯤꯈꯩꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯈꯪꯗꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯃꯌꯥꯝ ꯅꯣꯡ ꯅꯤꯅꯤꯈꯛ ꯅꯨꯄꯤꯅ ꯇꯧꯕ ꯃꯌꯥꯝꯁꯦ ꯇꯧꯔ ꯌꯦꯡꯕꯤꯌꯨ ꯁꯣꯏꯗꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯀꯅꯤ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯒ ꯀꯥꯟꯅꯕꯁꯤ ꯀꯩꯅꯣꯅ ꯑꯃꯨꯛ ꯍꯪꯉꯛꯄꯁꯨ ꯌꯥꯏꯕꯀꯣ ꯅꯨꯄꯤ ꯊꯕꯛꯈꯩꯁꯤ ꯅꯨꯄꯥꯅ ꯂꯣꯏ ꯇꯧꯔꯣ ꯍꯥꯏꯔ ꯂꯣꯏ ꯃꯍꯨꯠ ꯁꯤꯜꯂ ꯇꯧꯔꯣ ꯍꯥꯏꯔ ꯅꯨꯄꯤ ꯋꯥꯔꯅꯤꯅ ꯍꯪꯉꯛꯄꯁꯨ ꯌꯥꯏꯑꯕ ꯑꯗꯨ ꯅꯠꯇꯦꯕ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔ ꯃꯇꯨꯡꯗꯗꯤꯀꯣ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯋꯥꯈꯜꯁꯦ ꯂꯥꯛꯑꯅꯦꯕ ꯃꯥꯁꯨ ꯋꯥꯕꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯌꯥꯝ ꯁꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯋꯥꯕ ꯊꯕꯛꯅꯤ ꯑꯗꯨ ꯈꯪꯉꯛꯑꯀꯥꯟꯗꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯨꯁꯨ ꯑꯩ ꯉꯝꯖꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯆꯥꯔꯝꯕ ꯀꯣꯟ ꯐꯦꯡꯕꯗꯕꯨ ꯑꯣꯏꯔꯣ ꯑꯗꯨ ꯇꯧꯕ ꯍꯧꯔꯛꯑꯒꯗꯤ ꯊꯕꯛꯁꯤꯡꯗꯣ ꯈꯔ ꯂꯥꯏꯠ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯋꯥꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯈꯔ ꯃꯇꯦꯡ ꯄꯥꯡꯅꯔꯀꯥꯟꯗꯗꯤ ꯋꯥꯕꯗꯣ ꯈꯔ ꯍꯟꯊꯔꯦꯗꯅ ꯑꯗꯨꯑꯣꯏꯗꯤ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯅꯦꯕ ꯑꯗꯨꯒ ꯅꯪꯅ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯀꯥꯟꯅꯕꯁꯤ ꯀꯩꯅꯣꯅ ꯍꯪꯉꯦ ꯀꯣꯏꯁꯟ ꯑꯃꯀꯣ ꯑꯗꯣ ꯀꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯀꯥꯟꯅꯗꯕ ꯍꯥꯏꯕꯁꯦ ꯌꯦꯡꯕꯤꯔꯤꯕ ꯃꯤꯗꯨꯒꯤ ꯄꯔꯁꯦꯞꯁꯟꯗ ꯂꯩꯔꯦ ꯑꯣꯖꯥꯅ ꯀ꯭ꯂꯥꯁꯇ ꯄꯔꯥ ꯑꯔꯨꯕ ꯀꯥꯟꯅꯕ ꯄꯔꯥ ꯃꯌꯥꯝ ꯇꯥꯛꯄꯗꯣ ꯇꯥꯔꯤꯕ ꯃꯤ ꯂꯣꯏꯅꯃꯛꯅ ꯆꯞ ꯃꯥꯟꯅꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯅ ꯀꯩꯁꯨ ꯈꯪꯕ ꯉꯝꯗꯦ ꯃꯨꯟꯅ ꯇꯥꯕ ꯑꯥꯔꯊ ꯐꯖꯅ ꯈꯪꯕ ꯉꯝꯕꯁꯤꯡꯅ ꯐꯖꯅ ꯆꯞ ꯆꯥꯅ ꯂꯧꯁꯟꯒꯅꯤ ꯈꯪꯗꯕꯁꯤꯡꯅ ꯂꯧꯁꯟꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯣꯖꯥ ꯒꯨꯔꯨꯅ ꯇꯥꯛꯄ ꯑꯗꯨꯃꯥꯏꯅ ꯄꯤꯟ ꯄꯣꯏꯟ ꯇꯧꯊꯣꯛꯑꯒ ꯇꯥꯛꯄꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯩꯅ ꯈꯪꯖꯍꯧꯕ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯊ꯭ꯔꯨꯗ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯩ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯃꯦꯟꯠꯀꯤ ꯊ꯭ꯔꯨꯗ ꯑꯩꯅ ꯂꯥꯏꯐꯁꯤꯗ ꯇꯧꯔꯤꯕꯁꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯅꯤ ꯁꯤ ꯇꯧꯔꯒꯗꯤ ꯐꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯏꯟꯇꯔꯦꯛꯁꯟ ꯇꯧꯔꯒ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯐꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤ ꯑꯣꯖꯥꯅ ꯀꯥꯟꯅꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯄꯤꯔꯒꯁꯨ ꯑꯣꯖꯥꯅ ꯀ꯭ꯂꯥꯁꯇ ꯀꯥꯟꯅꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯇꯥꯛꯑꯒꯁꯨ ꯂꯧꯁꯟꯒꯗꯧꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗꯨꯅ ꯂꯧꯁꯟꯕꯤꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯕ ꯅꯠꯇꯦ ꯑꯩ ꯑꯣꯖꯥꯅꯤ ꯒꯨꯔꯨꯅꯤ ꯍꯥꯏꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ